ꯃꯤꯑꯣꯏꯕꯒ ꯅꯥꯠꯀ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦ꯫ ꯅꯥꯠꯅ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯃꯁꯛ ꯇꯥꯛꯂꯤ꯫ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯆꯠꯅꯕꯤ ꯊꯥꯖꯅꯕꯤ ꯀꯌꯥꯕꯨꯁꯨ ꯅꯥꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕꯤ ꯀꯌꯥꯁꯨ ꯃꯥꯡꯈꯤ, ꯀꯌꯥ ꯑꯃꯁꯨ ꯅꯧꯍꯧꯅ ꯍꯤꯡꯒꯠꯂꯛꯏ꯫ ꯁꯥꯊꯤꯔꯕ ꯂꯥꯏꯆꯠ COVID-19ꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯃꯇꯝꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯆꯠꯅ ꯊꯥꯖꯅꯕꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯤ ꯏꯔꯥꯠ ꯊꯧꯅꯤ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯂꯥꯡꯊꯕꯥꯜ ꯐꯨꯔꯥꯃꯈꯣꯡꯗ ꯂꯩꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯂꯥꯏꯁꯅꯥ ꯑꯅꯤꯕꯨ ꯀꯨꯝ ꯆꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯥꯏꯕ, ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯄꯦꯅꯥ ꯑꯁꯩꯕꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯀꯗꯕ ꯀꯌꯥꯕꯨ ꯉꯥꯛꯊꯣꯛꯄꯤꯅꯕ, ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ, ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯄꯨꯟꯁꯤꯅꯕ, ꯂꯩꯄꯥꯛ ꯃꯔꯥ ꯇꯞꯅꯕ ꯏꯕꯨꯙꯧ ꯏꯕꯦꯟꯊꯧ ꯑꯅꯤꯗ ꯊꯧꯅꯤꯖꯩ꯫ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯂꯥꯏꯖ ꯏꯁꯤꯡꯗꯒꯤ ꯏꯀꯧꯔꯒ ꯐꯝꯕꯥꯜꯗ ꯐꯝꯗꯦꯡꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯁꯥꯔꯦꯜ ꯀꯠꯂꯒ ꯆꯔꯣꯏ ꯈꯥꯡꯂꯒ ꯀꯨꯝ ꯆꯟꯕꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯤ꯫ COVID-19ꯒꯤ ꯂꯨꯔꯕ ꯂꯥꯏꯆꯠ ꯃꯅꯨꯡꯁꯤꯗ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯅꯔꯤ꯫
ꯃꯤꯑꯣꯏꯕꯅ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯗꯨꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯉꯝꯕ ꯈꯔ ꯀꯠꯆꯔꯤꯕꯗꯨ ꯃꯄꯨ ꯃꯍꯥꯛꯅ ꯄꯦꯟꯕꯤ ꯍꯥꯏꯕꯗꯨ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯁꯤ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯁꯨ ꯀꯟꯁꯤ꯫ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯀꯜꯂꯒꯗꯕ ꯅꯠꯇꯦ꯫